Sing amadi morok chabagi kannabasing Khangjinminnasi article asi huyalan pau pau segi loksing pukai gi kalam dagi lokhatchabane ningsing ba thoktraba matam dagi miyoi bana thong thak pada mahau hengadana bagi damak sing sizin aduna laklei China dadi Christian apoko da bachahi taruk wal ingai dagi sing adumak sizin naraklei Chris ki matung ahan bachahi chada Arab lalon basing na Middle East dagi Europe ta puraki basing bu thong thak pada maruoi ba machal lama oina sizin na bagi Wafam English Royal Court na compile tauba cookbook 1390 rom da mayek seng na yaure gingivitis resi family gi manung chanba sing da kanaraba mineral amasung vitamin kaya marum yauba maram na cancer heart disease amade diabetes ngak thokpa ngamme phinung gi haksang su mapanggal kangkhat halle Center for Disease Control and Prevention CDC gi report amana hai ke malem da mi khwai dagi yamna si haliba laina se gi manung da heart disease su amane Sing the vitamin B6, magnesium amasung potassium yauba maram na thamoi gi laina ngak thokpa ngamme vitamin B6 na heart disease ki risk hanthali aduga magnesium amasung potassium na blood pressure hanthali hai riba compound ahumag pulap yauba maram na sing jarabadi heart disease ki risk hanthara e sing the potassium magnesium amasung vitamin B6 yaubugi mathakta manganism sumarang kaina yauwe Neurological health ki damag yamna tangai fadaba mineral ama oidiba manganism na sex hormone testosterone puthokpada mateng pangba maramna phinunggi hakchang mapanggal kangkhathalle University of Maryland Medical Center ge report matungina hakchang da manganism ge chang watlabade infertility amasung erectile disorder gi khudong chadaba mayok na halli hai re amarom da CDC ge report amana hai ke tongan ba cancer makal singi manungda ani suba khwaidagi common oibade colorectal natraga colon cancer ne nupi dagi nupana changwang na ba thengnariba colon cancer ngak thokna bagi damak chang naina singchaba mathok tai Cancer Research Journal da handak ta phonglaki ba report amada University of Minnesota ge researcher Sulho Jiong na haike singda yauba jinjarol ko machalama na cancer ngak thokpada mateng pange report asida yumpham oidaga National Institute of Health na sing siznaraga colon cancer ngak thoknaba clinical trial ama pangthoknaba honare amarom the University of Maryland Medical Center gi report amana haike singda yauba manganese amasung magnesium da blood sugar ge khal kaihendana thambada mateng pangi maramaduna diabetes naraba miyoi singna sing sabada kanaba phangane prostaglandin kauba hormone gumba chemical makhalamana haksang gi tongan ba mafamda chikpa nabagi khudong chada ba mayok na halle sing sabana haidiba chemical ase thingjinduna thamba maramna China khol hantha halle American Chemical Society gi researchers sing na sathaki study gi report amana de numit khuding gi chari ba chinjakta sing amasung morok yahon ba matamda hakjang na kana ba kaya marum phange maruwaina immunity kangkhat halli amasung blood sugar regulate tawwe ji yahuan le gengjundu amasung makhoi ga loinana researchers sing na uchi da changyeng tawduna yengbada sing da yauba jinjarola lon amasung morok ta yauba capsaicin na cancer ngak thokpa ngami haiba khanglakhe study gi report adu Journal of Agricultural and Food Chemistry da handak ta phanglakhe Solanacea family gi manung chanba amasung scientific oiba mamingna capsicum enam kauba morok ta kanaraba machal kaya marum yauwe khamen asinba madi alusu Solanacea family gi manung challe laboratory da changyeng tawduna yengbada antibacterial anti-carcinogenic analgesic amade anti-diabetes ki magun senba capsaicin na anoiba miyoi singda LDL cholesterol hanthan ba ngamme morok ta capsaicin marang kaina yawe maduki su mathakta vitamin C yawe tagat tekba morogram chamada vitamin C microgram chamagani fumdoi dasmik taret yawi haire masinong madam yoi bana mathau ta ba changi chada chani ga marfu ne vitamin C na saru unsa amadi atai haksangi kayat sing mapop kaihandana thambada mateng pange morok ta yauriba potassium manganese iron amadi magnesium na sel amasung heart ki phibam phana thambada mateng pange niacin pyridoxine riboflavin amadi thiamine na chingba B complex group ki vitamin marang kaina yauba morogram chamada nongmagi haksang na mathau ta ba recommend daily allowance vitamin C ascorbic acid cha da chani gani fu vitamin B6 pyridoxine chada kuntraga mapan vitamin A chada kuntraga ni thoi iron chada taraga humdoi copper chada taraga mari amasung potassium chada taret yawe morok sabada saba phauri base
capsaicinoid kauba machal ama yaubana nei masina naton phunba phanbaga loinana stroke torokadabadagi ngakthokpa ngamme hena kana ba phanganabagi damak sing amasung morok punna chaminagadabani haire article ase reliable source ta yumpham oiraga phongbane adubu masina medical professional singge pautaki mahut sinna bahonabadi natte aroi bada tabiri bapum namakpu thagachari